Lisu amuk mayumda halaga magi kada wakhal nungain tumkre. Zekna Babungso haugatlo thenge ngasidi Sunday nina home da saluse. Lisu urum haugatlaga gari yembada pungsu tare tarame. Lina ha Babungdi hospital chagani. Zekna kaino ngasi Sunday ni. Lina hospital dina Sunday su suti ladiye. Zekna yaro ngasidi home do ina sase. Si Anjali yuda kuire haiba. Asapo ka leiraga puse haiba. Lina hoi Babungso fresh oi tholugi ko. Zekna hoi aisu yo tolugi ko. Adu harambaga Zektu zenkre. Lisu nuaga bathroom na sangkre. Zekna Masya loisin biro. Abem hey kai sa toiba. Home da si Anjali unaba sa toine Babungso ga. Abem Babungso tine hospital sa toyem ni ye. Se mama hoige ne kona sa seba. Zekna yaro Babungso su yaro horbane hai padi. Zekom kaino kaidong narage. Abem home da ne yambungdi ge satni ye. Zekom Sadluro aduga na nangi mi punaba khanasinabidudi yaroiko. Zekna ai gyan taiba khanaroiba Babu promise. Zekom hoi naro foksudi sakna kaiduga. Abemna adubudi mapagi masani kaino. Zekom kai haiba hosukida. Abemna aibu kai haikrage. Zekom kupak asobusina Thabdana napam yonina. Zek ngamsu ngamoidabada noi torido oinari ni khangi oina ge harasuna aisa khraga oina horo. Zeko abem somdana Puspana aiga boksu even boksu thabak chathokani nang kana gale hudorige. Inana mami myam lai doisidi ai taleba papa noi bani chatlobo ko aidi jeka sanau geba. Irigna Zekti home dana Babung hoiga satni haibani. Maram mokpani sadi thamuibadgi bobokna na nang laktradi sauni haiba. Inana aikhoi Zek home chatoiba. As hoi papa aisu thamuiben chatbado yarage. Irigna aduni dana isa sanadi maram moi yumdu Jacob ka abem ga dangaire loi chathoknagre. Jacob leisa pakhang oiringe desu romance to hode. Yum panba nauringi desu romance to hode. Ngasidi yumsa kanasu leitrabani na romance ngai ta tausidana darling. Abemna chathoi nasaktuga yam pakti thabak kita losinge nasasana ngawba se laktringaida. Jacob thabak to kona loisiloba namo unaba satkibane pakna halakiroi. Abemna yambo irang yam torokano aina di yeoiba. Jacob Hindi film ki type yum sidaga question selaga isai ga saga album manam husida pakna phangbata janati de nangbo. Abemna yam wai yam oning dry pasana oi. Jacob ngasi romantic pasana oi bin misida bit pasana thide nang sidi. Abemna nasa phawne apam nungsi khanga kan sida irang do pagtre. Jacob aikhoi ni sumore da honeymoon chalusiro. Abemna kaino ngasi amungna asokhala isibo. Jacob punsida atopa nupida koiba langbado phangjaraltre nang numingeda adusu chapter kan thokraga thungnabane khangde ngasidi irang yam pamibo restaurant changusira. Abemna nate noigi SP gaido saurabra haibani iuga thaubra haiba. Jacob lab guli sarui yatre adunane nisapa lem. Abemna chathoi rasi yaude. Abemdu adu hairamaga mana thokpa thabak loisinkre. Jacob karino type amagi nupini ne yam romantic ojade haiba. Aina maru ama haijadabane hojikidubu asembagi yamna pakchajalo. Ikai heoiba.
ꯁꯣꯝꯗꯅ ꯍꯣꯝꯗ ꯂꯤꯅ ꯖꯦꯛ ꯅꯣꯏꯁꯦ ꯑꯟꯖꯂꯤꯗ ꯑꯆꯥꯄꯣꯠꯁꯦ ꯄꯤꯔꯨꯔꯣ ꯄꯥꯕꯨꯡꯁꯨ ꯁꯤꯗ ꯂꯩꯔꯝꯒꯦꯀꯣ ꯖꯦꯛ ꯑꯍꯣꯏ ꯂꯤꯗꯨ ꯊꯣꯏꯕꯤ ꯊꯤꯔꯛꯏ ꯃꯥꯅ ꯊꯤꯔꯤꯉꯩꯗ ꯇꯨꯡꯂꯣꯝꯗꯒꯤ ꯊꯣꯏꯕꯤꯅ ꯀꯅꯥ ꯊꯤꯔꯤꯅꯣ ꯌꯥꯝꯕꯣ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯉꯔꯥꯡ ꯇꯥꯍꯧꯔꯦ ꯑꯗꯣ ꯊꯤꯕ ꯂꯥꯛꯄꯅꯤ ꯁꯣꯝꯅꯒ ꯈꯨꯟꯕꯤꯕ꯭ꯔꯣ ꯊꯣꯏꯕꯤꯅ ꯑꯩꯗꯤ ꯈꯨꯟꯗꯤꯌꯦ ꯑꯩꯒꯤ ꯐꯥꯎ ꯊꯤꯕ ꯈꯪꯗ꯭ꯔꯤꯉꯩꯁꯤꯗ ꯂꯤꯅ ꯑꯁ ꯑꯗꯨꯗꯤ ꯊꯃꯣꯏ ꯃꯥꯡꯈꯤꯕ ꯉꯥꯛꯇ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯥꯏꯗ ꯊꯤꯔꯨꯅꯤ ꯁꯤꯗꯤ ꯊꯣꯏꯕꯤꯅ ꯌꯥꯔꯦ ꯌꯥꯝꯕꯣ ꯋꯥ ꯉꯥꯡꯕꯒ ꯌꯥꯝ ꯍꯩꯀꯣ ꯌꯥꯝ ꯊꯥꯖꯗꯅ ꯂꯤꯅ ꯍꯥꯟꯅ ꯍꯩꯔꯝꯗꯦ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯊꯦꯡꯅꯔꯨꯕꯗꯩꯅꯦ ꯃꯇꯣꯝꯇ ꯍꯩꯔꯛꯄꯅꯤ ꯊꯣꯏꯕꯤꯅ ꯁꯣꯏꯗ꯭ꯔꯦ ꯖꯦꯛ ꯃꯤꯁ ꯊꯣꯏꯕꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯆꯧ ꯅꯣꯏꯕꯥꯏꯅꯤ ꯀꯣꯏꯅꯩꯔꯣ ꯂꯤꯅ ꯍꯩꯠ ꯃꯁꯤ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯀꯩꯅꯣ ꯖꯦꯛ ꯂꯣꯏ ꯇꯥꯍꯧꯋꯦ ꯍꯣꯔꯦꯟ ꯑꯩꯒꯥꯕꯣꯛꯇ ꯍꯥꯏꯗꯣꯛꯀꯦ ꯅꯨꯄꯥ ꯅꯨꯄꯤ ꯀꯣꯏꯅꯔꯗꯅ ꯊꯣꯏꯕꯤꯗꯤ ꯄꯥꯈꯠꯂꯦ ꯍꯥꯏꯗꯣꯛꯈ꯭ꯔꯗꯤ ꯃꯌꯨꯝꯗ ꯃꯥꯕꯨ ꯀꯔꯤꯅꯤ ꯈꯟꯈꯤꯅꯤ ꯈꯟꯕꯗ ꯃꯁꯥꯗꯨ ꯊꯀꯠꯂꯦ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯂꯤꯅ ꯊꯣꯏꯕꯤ ꯀꯩꯒꯤ ꯄꯥꯈꯠꯂꯤꯅꯣ ꯌꯥꯝꯕꯨꯡ ꯂꯩꯁꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯃꯦ ꯍꯨꯡꯅꯥ ꯖꯦꯛ ꯏꯁ ꯃꯦ ꯍꯨꯡꯅꯥ ꯀꯥꯏ ꯑꯩ ꯂꯣꯏ ꯈꯪꯖꯕꯅꯦ ꯅꯣꯏꯕꯥꯅꯤ ꯀꯣꯏꯅꯕꯗꯣ ꯂꯤꯅ ꯑꯁ ꯃꯁꯤꯗꯤꯅꯦ ꯊꯣꯏꯕꯤ ꯀꯣꯟꯅ ꯂꯥꯛꯑꯒꯦ ꯆꯠꯂꯨꯈꯤꯒꯦꯀꯣ ꯖꯦꯛꯅ ꯃꯤꯁ ꯊꯣꯏꯕꯤ ꯄꯥꯕꯨꯡꯆꯧ ꯅꯣꯏꯕꯥꯅꯤ ꯂꯨꯍꯣꯡꯕꯗꯣ ꯆꯦ ꯑꯟꯖꯂꯤꯗꯣ ꯀꯩꯅꯥ ꯃꯃꯥꯟꯅꯕꯤ ꯑꯣꯏꯍꯜꯂꯛꯎꯀꯣ ꯑꯩꯅꯅꯦ ꯆꯥꯏꯁꯦꯟ ꯄꯥꯏꯗꯣꯏꯅꯦ ꯄꯥꯕꯨꯡꯆꯧꯒꯤ ꯂꯤꯒ ꯖꯦꯛꯀ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯂꯤꯅ ꯍꯥꯏꯗꯣꯛꯀꯅꯨ ꯐꯅ ꯍꯥꯏꯔꯁꯨ ꯑꯉꯥꯡꯅꯤꯅ ꯉꯥꯏꯍꯥꯛꯀꯤ ꯍꯣꯏ ꯍꯥꯏꯖꯔꯁꯨ ꯅꯤꯡꯁꯤꯡꯉꯀꯥꯟꯗ ꯑꯉꯥꯡꯗꯤ ꯑꯗꯨꯝ ꯍꯥꯏꯗꯣꯔꯛꯄ ꯍꯧꯅꯁꯥꯅꯤ ꯅꯨꯡꯗꯥꯡꯒꯤ ꯃꯌꯨꯝꯗ ꯇꯦꯕꯜꯗ ꯀꯣꯏꯅ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯃꯃꯧ ꯑꯅꯤꯅ ꯃꯈꯥꯗ ꯆꯥꯔꯤ ꯖꯦꯛꯅ ꯑꯩꯒꯥꯕꯣ ꯁꯅꯥꯅ ꯏꯁꯨꯕꯨ ꯀꯔꯤ ꯍꯥꯞꯄꯣ ꯍꯥꯏꯕꯅꯣ ꯖꯦꯛꯅ ꯀꯩꯝꯇ ꯍꯥꯞꯄꯛꯀꯅꯣ ꯀꯩꯅꯣꯝ ꯍꯥꯏꯕꯤꯌꯨꯔꯥ ꯁꯅꯥꯅ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ ꯖꯦꯛꯅ ꯑꯗꯨꯕꯨꯔꯣ ꯄꯥꯕꯨꯡꯆꯧꯁꯦ ꯃꯤꯁ ꯊꯣꯏꯕꯤꯒꯅꯦ ꯉꯁꯥꯏ ꯀꯣꯏꯅꯔꯤꯕ ꯖꯦꯀꯣꯕꯅ ꯍꯩꯠ ꯆꯥꯛꯇꯨ ꯇꯨꯃꯤꯟ ꯆꯥꯎ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯖꯦꯛꯅ ꯀꯣꯏꯅꯩꯅꯤ ꯈꯪꯉꯕꯣ ꯃꯦ ꯍꯨꯡꯅꯥ ꯀꯥꯏꯅ ꯍꯥꯏꯕ ꯄꯥꯕꯨꯡꯆꯧꯅ ꯍꯥꯏꯀꯣ ꯄꯥꯕꯨꯡꯆꯧ ꯃꯌꯥꯝꯁꯨ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡ ꯇꯨꯃꯤꯟꯁꯨ ꯂꯩꯅꯩ ꯖꯦꯀꯣꯕ ꯑꯩꯁꯨ ꯉꯥꯎꯔꯦ ꯑꯗꯣ ꯅꯪꯗꯧꯅ ꯃꯔꯨꯝ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤꯗꯤ ꯁꯥꯛꯇꯦ ꯆꯩꯅꯤ ꯀꯩꯅꯣꯀꯣ ꯐꯨꯗꯔꯛꯀꯅꯤ ꯖꯦꯛꯅ ꯀꯣꯏꯅꯩꯕꯨ ꯀꯣꯏꯅꯩ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯄꯣꯃꯤꯁ ꯃꯤꯁꯇꯔ ꯖꯦꯀꯣ ꯅꯪꯅ ꯈꯪꯁꯨ ꯈꯪꯗꯅ ꯏꯔꯤꯛꯅ ꯏꯆꯥ ꯅꯨꯄꯤ ꯄꯣꯛꯄ ꯑꯩꯈꯣꯏꯗꯤ ꯗꯥꯎ ꯌꯥꯏꯍꯦ ꯑꯃꯗꯤ ꯔꯦꯀꯣꯔꯗ ꯊꯨꯒꯥꯏꯗꯧꯔꯤ ꯖꯦꯀꯣꯕ ꯌꯥꯔꯦ ꯅꯪꯃꯁꯨ ꯅꯆꯥ ꯅꯨꯄꯤ ꯏꯅꯥꯅ ꯐꯕꯩ ꯋꯥꯅꯤ ꯅꯪꯅ ꯀꯌꯥꯝ ꯐꯔꯗꯅ ꯏꯔꯤꯛꯅ ꯑꯗꯨꯅꯕꯨꯅꯦ ꯏꯆꯥ ꯅꯨꯄꯤ ꯄꯣꯛꯄꯒꯤ ꯗꯥꯎ ꯌꯥꯏ ꯍꯥꯏꯁꯤꯅꯤ ꯖꯦꯀꯣꯕ ꯑꯩꯈꯣꯏꯗꯤ ꯙꯥꯔ ꯃꯨꯠꯄ ꯌꯥꯗꯕꯩꯅꯤ ꯇꯣꯝꯅ ꯇꯥꯅꯤꯡꯗ꯭ꯔꯦꯗ ꯆꯥꯛꯇꯨ ꯇꯨꯃꯤꯟ ꯆꯥꯎꯔꯤ ꯅꯣꯏꯕꯣ ꯃꯄꯥꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯆꯥꯟꯅꯔꯤ ꯂꯣꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ ꯑꯕꯦꯝꯒ ꯄꯨꯁꯄꯥꯒ ꯊꯕꯛ ꯂꯣꯏꯁꯤꯟꯅꯍꯧꯔꯤ ꯄꯨꯁꯄꯥꯅ ꯏꯁꯦ ꯁꯨꯝ ꯆꯠꯂꯣ ꯑꯕꯦꯝꯅ ꯈꯪꯗꯦꯍꯦ ꯃꯁꯤ ꯑꯉꯥꯡꯁꯤꯅꯅꯦ ꯃꯄꯥꯗ ꯍꯦꯟꯗꯧꯔꯤ ꯄꯨꯁꯄꯥꯅ ꯑꯉꯥꯡꯗꯤ ꯑꯣꯏꯗꯕꯗꯤ ꯉꯥꯡꯗꯕꯅꯤ ꯆꯨꯝꯃꯝꯃꯗꯤ ꯐꯅꯤꯗ ꯑꯕꯦꯝꯅ ꯍꯌꯦꯡ ꯍꯣꯝꯗ ꯆꯠꯂꯨꯁꯦ ꯏꯇꯩ ꯍꯣꯁꯄꯤꯇꯥꯜ ꯆꯠꯈ꯭ꯔꯤꯉꯩꯗ ꯑꯗꯨꯒꯅꯦ ꯃꯁꯥꯗ ꯍꯪꯉꯨꯁꯦ ꯄꯨꯁꯄꯥꯅ ꯌꯥꯏ ꯆꯠꯁꯦ ꯑꯅꯤꯗꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯦ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯂꯣꯏꯁꯤꯟꯅꯈ꯭ꯔꯦ ꯖꯦꯀꯣꯕꯁꯨ ꯃꯥꯒꯤ ꯃꯣꯜ ꯂꯣꯏꯁꯤꯟꯕꯗꯨ ꯃꯕꯥꯏꯔꯣꯛꯀꯤꯒ ꯆꯠꯈ꯭ꯔꯦ ꯑꯕꯦꯝꯅ ꯏꯅꯥꯎ ꯂꯣꯏꯗ꯭ꯔꯤꯕꯣ ꯌꯥꯝꯕꯨꯡ ꯌꯥꯏ ꯆꯠꯈ꯭ꯔꯤꯉꯩꯁꯤꯗ ꯆꯠꯍꯧꯔꯁꯦ ꯑꯃꯨꯛ ꯍꯪꯉꯛꯑꯗꯤꯅꯦ ꯅꯣꯏ ꯅꯨꯄꯤꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯋꯦꯅ ꯆꯩꯅꯦꯕ ꯄꯨꯁꯄꯥꯅ ꯂꯣꯏꯔꯦ ꯑꯕꯦꯝꯅ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯑꯩꯒꯥꯕꯣꯛꯅ ꯁꯦꯟꯅ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏ ꯌꯨꯝꯗ ꯏꯃꯥꯒ ꯂꯩꯍꯧꯖꯔꯅꯤ ꯃꯣꯏ ꯑꯅꯤ ꯍꯥꯟꯅ ꯊꯤꯟꯕꯤꯔꯨꯔꯁꯦ ꯄꯨꯁꯄꯥꯅ ꯍꯣꯏ ꯑꯅꯤꯗꯨꯁꯨ ꯐꯖꯕꯤ ꯃꯅꯥꯛꯇ ꯑꯉꯥꯡ ꯑꯅꯤꯗꯨ ꯁꯤꯟꯅꯔꯝꯃꯒ ꯍꯣꯝꯗ ꯆꯠꯈ꯭ꯔꯦ ꯍꯣꯝꯗꯅ ꯑꯕꯦꯝꯅ
ꯌꯥꯝꯕꯨꯡꯒꯤ ꯀꯥꯗ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯧꯁꯦ. ꯊꯣꯏꯕꯤꯅ ꯍꯣꯏ ꯌꯥꯏ. ꯑꯍꯨꯝꯗꯨ ꯄꯨꯂꯞ ꯖꯦꯀꯣꯕꯀꯤ ꯀꯥꯗ ꯆꯪꯉꯛꯑꯦ. ꯑꯕꯦꯝꯅ ꯑꯩꯅ ꯍꯪꯗꯣꯏꯁꯦ ꯁꯦꯡꯅ ꯈꯨꯝꯃꯨꯀꯣ. ꯀꯩꯝꯇ ꯏꯀꯥꯏꯒꯅꯨ. ꯊꯣꯏꯕꯤꯅ ꯀꯩ ꯋꯥꯅꯣ ꯏꯅꯝꯁꯦ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ. ꯑꯕꯦꯝꯅ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡ ꯂꯤꯒ ꯈꯪꯅꯩ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯍꯪꯉꯛꯄꯗ ꯊꯣꯏꯕꯤꯗꯨ ꯃꯁꯥꯗꯨ ꯄꯥꯈꯠꯈ꯭ꯔꯦ. ꯀꯩꯝꯇ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ. ꯄꯨꯁꯄꯥꯅ ꯊꯣꯏꯕꯤ ꯀꯩꯝꯇ ꯆꯤꯡꯅꯒꯅꯨ. ꯑꯁꯦꯡꯕꯗꯨ ꯈꯪꯅꯤꯡꯕꯩ ꯂꯥꯛꯄꯅꯤ. ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯍꯧꯖꯤꯛꯇꯤ ꯅꯅꯥꯎꯄꯤ ꯑꯣꯏꯗꯧꯔꯕꯅꯤ. ꯏꯆꯦꯁꯤ ꯀꯧꯔꯒꯦ. ꯑꯕꯦꯝꯅ ꯀꯩꯒꯤ ꯄꯥꯈꯠꯂꯤꯅꯣ? ꯑꯩꯈꯣꯏꯗꯤ ꯀꯨꯏꯔꯦꯅ ꯃꯧ ꯑꯣꯏꯕ ꯄꯥꯝꯖꯕ. ꯑꯗ ꯃꯁꯥ ꯃꯁꯥ ꯌꯥꯅꯗ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯁꯤꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯀꯩꯁꯨ ꯍꯥꯏꯗꯕꯅꯤ. ꯊꯣꯏꯕꯤꯗꯨ ꯏꯀꯥꯏꯅ ꯇꯞꯅ ꯈꯨꯝꯃꯛꯏ. ꯏꯅꯝꯁꯦ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ. ꯍꯣꯏ ꯑꯩ ꯌꯥꯝꯕꯨꯡ ꯂꯤꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ. ꯑꯗꯨꯕꯨ ꯑꯩꯒꯤ ꯀꯟꯗꯤꯁꯟꯁꯤꯅ. ꯄꯨꯁꯄꯥꯅ ꯌꯥꯔꯦ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯇꯥꯅꯤꯡꯕ. ꯇꯥꯂꯛꯇꯨꯗ ꯑꯦꯜꯁꯤꯅ ꯃꯤꯁ ꯕ꯭ꯌꯨꯇꯤ ꯁꯥ ꯋꯥꯔꯤꯗꯨ ꯈꯤꯇ ꯌꯥꯎꯖꯒꯦ. ꯄꯨꯁꯄꯥꯅ ꯀꯔꯣꯝꯗꯩꯅꯣ ꯁꯤꯅ? ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯂꯥꯏꯃ. ꯑꯦꯜꯁꯤꯅ ꯍꯣ ꯑꯩꯒꯥꯕꯣꯛꯅꯅꯦ ꯍꯣꯝꯗ ꯆꯠꯈꯤ ꯍꯥꯏꯕꯒꯤ ꯂꯥꯛꯄꯅꯤ. ꯑꯗꯨꯒ ꯅꯣꯏꯗꯤ ꯅꯋꯥꯁꯤꯡꯒꯤ ꯃꯤꯇꯤꯡ ꯇꯧꯔꯤꯕ ꯑꯣꯏꯔꯦ. ꯑꯕꯦꯝꯅ ꯏꯁ ꯑꯩꯈꯣꯏ ꯆꯦꯁꯤꯗꯤꯕ. ꯑꯦꯜꯁꯤꯅ ꯊꯣꯏꯕꯤ ꯀꯥꯟꯗꯦ ꯑꯩꯈꯣꯏ ꯂꯤꯒꯅꯦ ꯂꯨꯍꯣꯡꯉꯁꯤ. ꯑꯩꯈꯣꯏꯗ ꯍꯣꯡꯁꯤ. ꯆꯠꯅꯒꯦꯔꯥ ꯆꯠꯅꯔꯣꯏꯔꯥ ꯑꯋꯨꯟꯄꯣꯠꯀꯅꯦ ꯂꯣꯏ ꯁꯨꯅ ꯍꯥꯞꯇꯣꯛꯀꯦ. ꯄꯨꯁꯄꯥꯅ ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ. ꯅꯪꯗꯤ ꯁꯨꯛ ꯌꯨꯡꯗꯣꯏꯅꯤꯅ. ꯑꯕꯦꯝꯅ ꯀꯩꯗꯧꯔꯨꯅꯤ ꯅꯨꯄꯥꯁꯨ ꯐꯪꯗꯕꯅꯤꯅ ꯄꯥꯕꯨꯡꯆꯧꯒ ꯃꯝꯃꯤꯆꯧꯒꯅ ꯇꯥꯜꯂꯤ ꯃꯌꯥꯝꯗꯣ ꯑꯔꯦꯝꯕꯗ ꯁꯨꯝ ꯆꯥꯗꯣꯏ ꯁꯔꯨꯛ. ꯑꯦꯜꯁꯤꯅ ꯍꯣ ꯑꯩꯗꯤꯅꯦ ꯑꯋꯨꯟꯄꯣꯠꯁꯨ ꯄꯨꯔꯣꯏꯗꯕ ꯐ꯭ꯔꯦꯟꯁꯀꯤ ꯍꯦꯔꯣ ꯑꯃꯗ ꯌꯨꯝ ꯄꯥꯟꯖꯔꯗꯕꯗꯣ. ꯄꯨꯁꯄꯥꯅ ꯊꯥꯏꯅꯒꯤ ꯑꯦꯐꯕꯤꯗ ꯈꯪꯅꯕꯗꯨꯔꯣ? ꯑꯦꯜꯁꯤꯅ ꯍꯩꯄꯥꯗꯤ ꯅꯠꯇꯦ ꯏꯕꯦꯝꯃ. ꯄꯥꯕꯨꯡꯒꯤ ꯃꯔꯨꯞ ꯑꯃꯒꯤ ꯃꯆꯥꯅꯤ. ꯃꯩꯇꯩꯅꯤ. ꯑꯥꯗ ꯁꯤꯇꯤꯖꯟ ꯑꯣꯜꯂꯒ ꯂꯩꯈ꯭ꯔꯕ. ꯄꯨꯁꯄꯥꯅ ꯑꯔꯤꯕꯤ ꯅꯪ ꯀꯣꯟꯅ ꯍꯣꯡꯉꯨ ꯌꯥꯝꯕꯨꯡ ꯂꯤ ꯍꯣꯡꯕ ꯂꯣꯏꯔꯒ. ꯑꯦꯜꯁꯤꯅ ꯑꯍꯣꯏ ꯌꯥꯅꯤ ꯃꯦꯝ ꯁꯥꯍꯦꯕ. ꯃꯌꯥꯝꯗꯨ ꯅꯣꯛꯅ ꯅꯣꯛꯅ ꯀꯥꯏꯅꯈ꯭ꯔꯦ. ꯑꯅꯤꯗꯨꯁꯨ ꯌꯨꯝꯗ ꯍꯜꯂꯛꯑꯦ. ꯑꯕꯦꯝꯅ ꯍꯩꯃ ꯌꯥꯝꯕꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯜꯂꯛꯄ? ꯖꯦꯀꯣꯕ ꯅꯨꯄꯤ ꯁꯦꯝꯕ ꯆꯠꯂꯨꯏꯔꯥ? ꯑꯕꯦꯝꯗꯨ ꯇꯨꯃꯤꯟꯅ ꯂꯩ. ꯃꯁꯥꯗꯨꯁꯨ ꯊꯀꯠꯂꯦ. ꯑꯕꯦꯝꯅ ꯌꯥꯝꯕꯣ. ꯖꯦꯀꯣꯕ ꯀꯩ ꯍꯥꯏꯔꯛꯑꯒꯦ? ꯌꯥꯔꯛꯑꯕꯣ? ꯑꯕꯦꯝꯅ ꯌꯥꯝꯕꯣ. ꯖꯦꯀꯣꯕ ꯅꯣꯏ ꯅꯥꯄꯥꯔꯣ? ꯃꯤꯅ ꯍꯪꯕꯗꯤ ꯈꯨꯝꯗꯦ. ꯌꯥꯝꯕꯨꯡ ꯌꯥꯝꯕꯨꯡꯉꯩ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯕꯅꯤ. ꯑꯕꯦꯝꯅ ꯌꯥꯝꯕꯣ ꯁꯥꯎꯔꯛꯀꯅꯣꯕ. ꯖꯦꯛꯅ ꯍꯥꯏꯕꯗꯨꯗ ꯑꯆꯨꯝꯕ ꯑꯣꯏꯕ꯭ꯔꯥꯅ ꯍꯪꯉꯨꯕꯅꯦꯕ. ꯖꯦꯀꯣꯕ ꯍꯣꯏꯅꯦ ꯑꯗꯣ ꯀꯩꯗꯧꯔꯕ? ꯑꯕꯦꯝꯅ ꯆꯨꯝꯃꯝꯃꯦꯕ. ꯖꯦꯀꯣꯕ ꯍꯥ ꯑꯁꯦꯡꯕꯔꯣ? ꯌꯥꯔꯛꯑꯕꯣ? ꯑꯕꯦꯝꯅ ꯀꯩꯅꯣ ꯃꯤ ꯃꯁꯥ ꯃꯁꯥ ꯈꯪꯅꯖꯔꯝꯃꯤ. ꯖꯦꯀꯣꯕ ꯀꯔꯣꯝꯗꯒꯤ ꯀꯣꯏꯅꯩꯕ? ꯑꯃꯦꯁꯄ꯭ꯔꯤꯒꯤ ꯈꯨꯅꯧꯇꯨꯝ ꯂꯧꯊꯣꯛꯀꯦ. ꯑꯕꯦꯝꯅ ꯀꯥꯟꯗꯦ ꯂꯨꯍꯣꯡꯕꯤꯔꯁꯦ. ꯏꯃꯥꯁꯤ ꯍꯣꯏ ꯑꯩꯒꯥꯄꯣ ꯍꯣꯏꯗꯁꯨ ꯍꯥꯏꯅꯔꯒꯦ. ꯖꯦꯀꯣꯕ ꯑꯗꯨꯅꯕꯨ ꯐꯔꯅꯤ. ꯈ꯭ꯔꯤꯁꯇꯤꯗꯧꯅꯗꯤ ꯇꯧꯔꯣꯏ. ꯑꯃꯣꯟꯕ ꯅꯨꯄꯥ ꯂꯥꯏꯔꯨꯅꯨ ꯁꯨꯝ ꯆꯥꯅꯤ. ꯃꯣꯟꯅ ꯁꯉꯥꯎ ꯂꯥꯛꯄꯅꯦꯅ ꯍꯥꯏꯅꯩꯗꯣ. ꯑꯁꯨꯝꯅ ꯑꯍꯜ ꯃꯁꯦꯟꯉꯩꯁꯨ ꯂꯣꯏ ꯍꯔꯥꯎꯔꯦ ꯂꯤꯅ ꯊꯣꯏꯕꯤꯕꯨ ꯅꯨꯡꯁꯤꯖꯩ ꯇꯥꯕꯗ. ꯂꯤꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯕꯅꯤ. ꯊꯣꯏꯕꯤꯁꯨ ꯃꯁꯥꯅ ꯌꯥꯔꯕꯅꯤꯅ ꯑꯕꯦꯝ, ꯄꯨꯁꯄꯥ, ꯑꯦꯜꯁꯤ ꯆꯪꯗꯅ ꯂꯣꯏꯅ ꯁꯨꯅꯕ ꯂꯩꯕꯤꯔꯦ. ꯁꯅꯥ ꯂꯨꯄꯥꯗꯤ ꯂꯤꯅ ꯂꯣꯏꯅ ꯁꯥꯕꯤꯔꯦ. ꯑꯃꯠꯇꯕꯨ ꯋꯥꯠꯇ꯭ꯔꯦ ꯍꯥꯏ ꯌꯥꯔꯦ. ꯊꯥ ꯐꯥꯗ꯭ꯔꯤꯉꯩꯗ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ. ꯁꯨꯝ ꯍꯧꯈꯤꯕꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯌꯧꯁꯤꯜꯂꯛꯂꯦ. ꯂꯤꯅ ꯃꯌꯥꯏꯗ ꯐꯝꯗꯨꯅ ꯅꯥꯀꯟ ナꯃꯃꯥꯁꯤꯒ ꯃꯄꯥꯕꯨꯡꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ. ꯖꯦꯀꯣꯕ ꯍꯟꯗꯛꯇꯤꯅꯦ ꯀꯞꯄ ꯌꯥꯔꯣꯏꯀꯣ. ꯆꯥꯛꯇꯨ ꯐꯖꯅ ꯆꯥꯁꯤꯜꯂꯨ. ꯑꯄꯥꯝꯕ ꯅꯨꯄꯤ ꯂꯧꯔꯕꯅꯤꯅꯕꯀꯣ. ꯖꯦꯛ ꯀꯩꯅꯣ ꯂꯨꯍꯣꯡꯕꯕꯨ ꯀꯞꯅꯕ꯭ꯔꯣ? ꯅꯣꯛꯇꯣꯏꯅꯤꯀꯣ ꯄꯥꯕꯨꯡꯆꯧ. ꯂꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ. ꯃꯌꯥꯝꯗꯨꯁꯨ ꯅꯣꯛꯏ. ꯏꯅꯥꯅ ꯄꯥꯕꯨꯡ ꯍꯣꯔꯦꯟꯅꯦ ꯑꯩꯗꯤꯅꯦ ꯄꯥꯕꯨꯡꯒ ꯇꯨꯝꯁꯤꯀꯣ. ꯖꯦꯛꯅ ꯆꯠꯊꯣꯛꯑꯣꯍꯦ ꯁꯣꯅꯣ ꯆꯨꯕꯤ. ꯃꯤꯁ ꯊꯣꯏꯕꯤꯒ ꯇꯨꯝꯗꯣꯏꯁꯤꯕꯨ. ꯃꯌꯥꯝꯗꯨ ꯏꯀꯥꯏꯁꯨ ꯏꯀꯥꯏꯔꯦ. ꯅꯣꯛꯁꯨ ꯅꯣꯛꯏ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ. ꯖꯦꯀꯣꯕ ꯌꯥꯔꯦ ꯆꯠꯂꯣ ꯉꯥ. ꯑꯉꯥꯡ ꯊꯧꯔꯝꯒ ꯆꯞ ꯃꯥꯟꯅꯩ. ꯖꯦꯛꯅ
ꯑꯉꯥꯡ ꯊꯧꯔꯝꯗ ꯑꯍꯜꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯏ, ꯑꯗꯨꯅ ꯑꯍꯜ ꯊꯧꯔꯝꯗꯅ ꯑꯩꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯏꯗꯣꯏꯅꯤ꯫ ꯖꯦꯀꯣꯕ: ꯑꯕꯦꯝ, ꯃꯁꯤ ꯃꯔꯨꯝꯁꯦ ꯄꯨꯊꯣꯛꯈꯣꯃꯤ, ꯑꯩ ꯃꯁꯤꯡ ꯂꯥꯛꯑꯗꯤꯅꯦ ꯁꯣꯏꯗꯅ ꯆꯥꯔꯅꯤ ꯃꯥ꯫ ꯖꯦꯛꯅ: ꯅꯋꯥ ꯂꯧꯕꯤꯗꯦ꯫ ꯖꯦꯛꯇꯨ ꯃꯅꯤꯡꯒ ꯇꯦꯛꯊꯣꯛꯇꯅ ꯇꯧꯔꯤ ꯄꯣꯠꯅꯤ꯫ ꯖꯦꯀꯣꯕꯅ: ꯅꯪ ꯉꯁꯤꯅꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔ ꯐꯨꯖꯅꯤꯀꯣ꯫ ꯖꯦꯛꯅ: ꯂꯥꯛꯑꯣꯅꯦ, ꯀꯝ ꯑꯣꯟ, ꯑꯥꯏ ꯑꯦꯝ ꯔꯦꯗꯤ꯫ ꯑꯕꯦꯝꯅ: ꯂꯥꯛꯑꯣꯍꯦ ꯃꯁꯤꯗꯤꯕ꯫ ꯖꯦꯛꯅ: ꯑꯝꯇ ꯉꯥꯏꯈꯣꯍꯦ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯑꯝꯇ ꯇꯥꯟꯅꯍꯟꯒꯦ꯫ ꯐꯥꯏꯇꯔ ꯑꯣꯏꯔꯁꯨ ꯑꯥꯏ ꯑꯦꯝ ꯁꯨꯄꯔꯃꯦꯟ꯫ ꯂꯥꯎ, ꯇꯥꯟꯅꯕꯤꯔꯛꯑꯣ ꯃꯤꯁꯇꯔ ꯖꯦꯀꯣꯕ ꯁꯛꯊꯤꯕ꯫ ꯁꯅꯥꯅ: ꯊꯥꯏꯅꯒꯤ ꯅꯣꯏ ꯅꯄꯥꯕꯨꯡꯅ ꯃꯥꯔꯕꯜ ꯁꯥꯟꯅꯕꯒꯤ ꯇꯥꯟꯅꯕꯗꯨ ꯅꯤꯡꯁꯤꯡꯉꯛꯏꯗ꯫ ꯃꯌꯥꯝꯗꯨ ꯋꯥ ꯋꯥ ꯅꯣꯛꯇꯨꯅ ꯆꯥꯛ ꯆꯥꯅꯔꯦ꯫ ꯕꯣꯔ ꯖꯇ꯭ꯔꯥ ꯃꯇꯝꯁꯨ ꯑꯣꯏꯔꯛꯑꯦ꯫ ꯀꯌꯥꯗꯤ ꯐꯖꯈ꯭ꯔꯦ꯫ ꯃꯃꯥꯡꯗ ꯍꯣꯡꯕꯗꯤ ꯄꯥꯝꯖꯗꯕ ꯅꯨꯄꯤ ꯂꯧꯕꯩꯔ ꯈꯪꯗꯦ, ꯐꯖꯔꯁꯨ ꯀꯌꯥ ꯍꯥꯏꯅꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ꯫ ꯁꯣꯝꯗ ꯀꯩꯅꯥꯗꯤ ꯗꯣꯜ ꯃꯈꯣꯟꯗ ꯃꯁꯥꯗꯨ ꯊꯥꯒꯠꯈ꯭ꯔꯦ꯫ ꯑꯦꯜꯁꯤꯅ: ꯄꯥꯈꯠꯀꯅꯨ, ꯁꯣꯔꯗꯣ ꯆꯅꯤꯡ ꯇꯥꯅ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯜꯂꯁꯦ꯫ ꯍꯣꯔꯦꯟ ꯃꯥꯝꯇꯣꯞ ꯃꯌꯥꯏꯗꯒ ꯑꯃꯨꯛ ꯂꯩꯊꯔꯛꯀꯅꯤꯀꯣ꯫ ꯃꯦꯝꯆꯥꯅ: ꯏꯕꯦꯝꯃ, ꯍꯩ ꯃꯍꯤ ꯈꯔ ꯄꯤꯊꯛꯁꯤꯔꯃꯤ꯫ ꯑꯦꯜꯁꯤꯅ: ꯍꯣꯏ ꯄꯤꯊꯛꯁꯦ꯫ ꯃꯦꯝꯆꯥꯅ: ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗꯀꯣ, ꯑꯩꯈꯣꯏ ꯑꯆꯧꯕꯁꯨ ꯋꯥ ꯋꯥ ꯂꯥꯎꯅ ꯍꯧꯔꯦ꯫ ꯏꯁ, ꯐꯖꯈ꯭ꯔꯦ ꯐꯖꯈ꯭ꯔꯦ꯫ ꯁꯦ ꯍꯩ ꯃꯍꯤꯁꯦ ꯈꯤꯇꯪ ꯊꯛꯆꯤꯜꯂꯨ꯫ ꯊꯣꯏꯕꯤꯅ: ꯃꯥꯃꯤ ꯆꯥꯎ꯫ ꯀꯩꯅꯥ ꯊꯣꯛꯄ ꯃꯇꯝ ꯑꯣꯏꯔꯛꯑꯦ꯫ ꯀꯅꯥꯁꯨ ꯂꯩꯖꯗꯕꯅꯤꯅ ꯑꯦꯜꯁꯤꯅ ꯀꯩꯅꯥ ꯄꯨꯊꯣꯔꯛꯑꯦ꯫ ꯂꯩ ꯀꯣꯏꯕ ꯂꯣꯏꯔꯗꯨꯅ ꯄꯥꯝꯃꯨꯕ ꯃꯥꯒꯤ ꯉꯛꯁꯝꯗ ꯃꯈꯨꯠꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯖꯒꯦ ꯈꯟꯗꯨꯅ ꯂꯦꯡꯖꯕ ꯀꯨꯟꯗꯣ ꯄꯔꯦꯡꯗꯣ ꯍꯨꯛꯈ꯭ꯔꯦ꯫ ꯈꯣꯏꯔꯝꯕ ꯂꯣꯏꯔꯒ ꯀꯩꯅꯥꯒꯤ ꯐꯝꯐꯝꯗ ꯐꯝꯈ꯭ꯔꯦ꯫ ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯥꯅ ꯍꯨꯛꯂꯛꯄ ꯅꯨꯡꯁꯤꯔꯕ ꯀꯨꯟꯗꯣ ꯄꯔꯦꯡꯗꯣ ꯑꯃꯨꯛ ꯕꯣꯔꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯒꯗꯧꯔꯤꯕꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛꯀꯤ ꯉꯛꯁꯝꯗ ꯌꯥꯝꯅ ꯆꯤꯡꯅꯦꯝꯅ ꯃꯣꯡ ꯍꯥꯗꯅ ꯍꯨꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯧꯒꯤ ꯁꯛꯂꯣꯟ ꯑꯣꯏꯈ꯭ꯔꯕꯤ, ꯃꯤꯌꯥꯝ ꯃꯥꯡꯗ ꯁꯥꯈꯤ ꯁꯥꯕꯣꯟ ꯑꯣꯏꯈ꯭ꯔꯕꯤ ꯊꯣꯏꯕꯤ ꯄꯥꯝꯃꯨꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯑꯦꯜꯁꯤꯅ: ꯍꯜꯂꯣ, ꯁꯤꯁꯦ ꯕꯣꯔꯒꯤ ꯃꯌꯨꯝ ꯑꯣꯏꯕꯤꯔꯕꯣ? ꯑꯩꯈꯣꯏ ꯂꯥꯛꯆꯗꯧꯔꯦ, ꯆꯥꯅ ꯊꯛꯅꯕ ꯔꯦꯗꯤ ꯂꯩꯕꯤꯔꯝꯃꯣ꯫ ꯖꯦꯀꯣꯕ: ꯃꯌꯥꯝꯒꯤ ꯏꯅꯦ-ꯏꯟꯗꯣꯟ ꯑꯣꯏꯔꯤꯕꯤ ꯈꯨꯝꯃꯨ ꯊꯣꯛꯄꯤ, ꯂꯦꯡꯕꯤꯔꯛꯑꯣ, ꯌꯥꯔꯅꯤ, ꯑꯆꯥꯄꯣꯠꯅ ꯉꯥꯏꯖꯔꯦ꯫ ꯊꯤꯕꯣꯡ ꯂꯥꯎꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯦꯜꯁꯤꯅ: ꯐꯔꯦ ꯐꯔꯦ, ꯍꯨꯏ ꯑꯉꯥꯎꯕ, ꯑꯩꯈꯣꯏ ꯂꯥꯛꯆꯔꯒꯦ, ꯊꯝꯖꯔꯦ꯫ ꯃꯌꯥꯝꯗꯨ ꯉꯥꯏꯍꯥꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯇꯞꯅ ꯇꯞꯅ ꯀꯥꯏꯅꯈ꯭ꯔꯦ꯫ ꯂꯤꯗꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯑꯔꯦꯝꯕꯗꯨ ꯊꯣꯏꯕꯤꯅ ꯆꯥꯔꯤ꯫ ꯁꯨꯃꯥꯡꯗ ꯆꯥꯏꯔꯤꯕ ꯈꯣꯠꯂꯤꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯦ꯫ ꯖꯦꯀꯣꯕ: ꯍꯣ, ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯒꯦ ꯑꯣꯖꯥ꯫ ꯏꯔꯤꯛꯅ: ꯉꯁꯤꯗꯪꯗꯤ ꯄꯣꯊꯥꯕꯤꯎꯔꯣ꯫ ꯖꯦꯀꯣꯕꯅ: ꯍꯌꯦꯡ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒꯅꯦ, ꯁꯨꯃꯥꯡꯒꯁꯦ ꯋꯥꯏꯔꯝ ꯁꯤꯠꯇꯣꯛꯇꯅ ꯇꯩꯗꯅ ꯂꯣꯏꯁꯤꯜꯂꯝꯃꯨ, ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧ꯫ ꯂꯤꯅ: ꯅꯣꯏ ꯑꯅꯤꯁꯨ ꯋꯥꯔꯝꯃꯅꯤ, ꯄꯨꯂꯞ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯁꯦ꯫ ꯖꯦꯀꯣꯕ: ꯆꯠꯂꯣꯍꯦ, ꯐꯤꯂꯝ ꯀꯨꯝꯗꯧꯕ ꯑꯗꯨꯝ ꯀꯨꯝꯃꯨꯔꯣ, ꯋꯥꯊꯤ ꯇꯧꯔꯅꯨ꯫ ꯏꯔꯤꯛꯅ: ꯑꯩꯈꯣꯏ ꯖꯦꯀꯣꯕꯁꯤꯗꯤꯅꯦ ꯃꯤ ꯏꯀꯥꯏꯅꯤꯅꯦ꯫ ꯖꯦꯀꯣꯕ: ꯏꯀꯥꯏ ꯊꯤꯒꯟꯕ ꯍꯦꯔꯣꯁꯤꯅꯤ ꯑꯅꯤꯔꯛ ꯍꯣꯡꯉꯤꯁꯦ ꯕꯣꯟꯙꯨ꯫ ꯏꯔꯤꯛꯅ: ꯂꯤꯅ: ꯑꯁ, ꯅꯣꯏ ꯑꯅꯤꯁꯤꯗꯤꯕ꯫ ꯂꯤꯗꯨ ꯖꯦꯀꯣꯕꯀꯤ ꯀꯥꯔꯟ ꯇꯥꯔꯛꯑꯅꯤ ꯈꯪꯕꯗꯒꯤ ꯆꯪꯈ꯭ꯔꯦ꯫ ꯂꯤꯅ ꯐꯃꯨꯡꯗ ꯂꯩꯔꯤꯉꯩꯗ ꯊꯣꯏꯕꯤꯅ ꯃꯈꯣꯡꯗ ꯁꯣꯛꯑꯒ ꯂꯥꯏꯕꯛ ꯀꯠꯂꯒ ꯈꯨꯔꯨꯝꯖꯩ꯫ ꯂꯤꯒꯤ ꯋꯥꯈꯜꯗ: ꯑꯣ ꯈ꯭ꯔꯤꯁꯇꯤ, ꯑꯩ ꯂꯥꯟꯗꯤ ꯂꯥꯟꯈꯤꯗꯕꯅꯤꯀꯣ꯫ ꯅꯪꯅꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯒꯦ ꯈꯟꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯍꯨꯠ ꯊꯣꯏꯕꯤꯅ ꯁꯤꯜꯂꯦ꯫ ꯌꯦꯡꯉꯣ, ꯑꯩꯕꯨ ꯎꯔꯒ ꯈꯣꯏꯔꯝꯃꯤꯕ ꯀꯌꯥꯗ ꯈꯦꯠꯅꯈ꯭ꯔꯕ꯫ ꯌꯥꯝꯕꯨꯡꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯕꯅꯤꯀꯣ꯫ ꯅꯪꯒꯤ ꯊꯋꯥꯏꯗꯨꯅ ꯃꯄꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯌꯨꯀꯣ꯫ ꯍꯟꯗꯛ ꯃꯄꯣꯛꯇ ꯅꯪꯅ ꯂꯥꯟꯈ꯭ꯔꯁꯨ ꯃꯊꯪ ꯃꯄꯣꯛꯇꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯌꯨꯀꯣ꯫ ꯊꯣꯏꯕꯤ, ꯑꯩꯅ ꯈ꯭ꯔꯤꯁꯇꯤꯒ ꯂꯨꯍꯣꯡꯂꯁꯨ ꯍꯛꯆꯥꯡꯗꯤ ꯀꯅꯥꯝꯇꯒꯤ ꯑꯣꯏꯗ꯭ꯔꯤꯌꯦ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯁꯦꯡꯂꯕ ꯊꯃꯣꯏꯗꯨꯕꯨ ꯑꯩꯅ ꯀꯌꯥꯗ ꯀꯜꯂꯛꯆꯕ꯫ ꯌꯥꯝꯕꯣ, ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯑꯉꯛꯄꯅꯤꯀꯣ꯫ ꯑꯩꯃꯨꯛ ꯂꯥꯏꯕꯛ ꯐꯕꯤ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ? ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤꯁꯦ ꯌꯥꯝꯕꯨꯡꯒꯤ ꯁꯦꯕꯥ ꯃꯇꯣꯟ ꯂꯣꯝꯅ ꯇꯧꯕ ꯉꯝꯖꯒꯦꯀꯣ꯫ ꯂꯤꯅ: ꯊꯣꯏꯕꯤ. ꯊꯣꯏꯕꯤꯅ: ꯂꯤꯅ: ꯑꯗꯨꯕꯨꯔꯣ, ꯅꯪꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ, ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ꯫ ꯊꯣꯏꯕꯤꯅ: ꯌꯥꯝꯕꯨꯡ ꯁꯛ ꯊꯤꯕꯩꯅꯦ ꯃꯁꯛ ꯐꯖꯕꯤ ꯑꯩ ꯐꯪꯂꯤꯁꯦ꯫ ꯂꯤꯅ: ꯀꯔꯤꯕ?
ꯊꯣꯏꯕꯤꯅ ꯌꯥꯝꯕꯨꯡ ꯃꯁꯛ ꯊꯤꯕꯩꯅꯦ ꯁꯛ ꯐꯖꯕꯤ ꯑꯩ ꯂꯧꯕ ꯐꯪꯉꯤꯁꯦ ꯍꯥꯏꯕ ꯂꯤꯅ ꯍꯣꯏ ꯍꯣꯏ ꯁꯛ ꯐꯖꯕꯤ ꯅꯅꯥꯇꯣꯟꯗꯣ ꯁꯤꯛꯇꯠꯀꯦ ꯊꯣꯏꯕꯤꯅ ꯑꯌꯥ ꯌꯥꯝꯕꯣ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯉꯨꯗꯦ ꯌꯥꯝꯕꯨꯡꯗꯤ ꯅꯨꯄꯤꯗꯒ ꯍꯦꯡꯒꯣꯟꯅꯕ ꯌꯥꯝ ꯍꯩꯔꯝꯃꯤꯅ ꯃꯇꯧꯒ ꯃꯥꯟꯗꯅ ꯌꯥꯝꯕꯨꯡꯅ ꯅꯩ ꯂꯩꯔꯝꯃꯤ ꯂꯤꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯃꯤꯅꯅꯦ ꯍꯦꯟꯕꯅꯦ ꯅꯩꯕꯁꯦ ꯊꯣꯏꯕꯤꯅ ꯑꯗꯣ ꯌꯥꯝꯕꯣ ꯇꯨꯝꯃꯁꯤꯔꯥ ꯂꯤꯅ ꯍꯥ ꯇꯨꯝꯃꯁꯤ ꯅꯪꯁꯨ ꯋꯥꯔꯝꯕꯅꯤ ꯑꯗꯣ ꯊꯣꯏꯕꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝꯗꯣ ꯁꯨꯞꯅ ꯆꯠꯂꯨꯀꯣ ꯏꯃꯨꯡꯁꯤꯗ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯍꯜ ꯑꯣꯏꯔꯕꯅꯤ ꯏꯅꯥꯎꯄꯤ ꯑꯕꯦꯝ ꯄꯨꯁꯄꯥꯕꯨ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯅꯥꯎꯃꯛꯅꯤ ꯈꯜꯂꯨꯀꯣ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯏꯃꯨꯡ ꯑꯃꯒꯨꯝ ꯈꯜꯂꯨꯀꯣ ꯊꯣꯏꯕꯤꯅ ꯌꯥꯝꯕꯣ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯅꯠꯇꯅ ꯑꯩꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯄꯨꯝꯅꯃꯛꯅ ꯑꯩꯒꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯕꯗꯣ ꯑꯣꯏꯖꯔꯒꯦꯀꯣ ꯑꯩꯕꯨ ꯐꯠꯇꯕ ꯑꯔꯥꯟꯕ ꯇꯧꯔꯁꯨ ꯆꯨꯝꯊꯣꯛꯄꯤꯌꯨꯀꯣ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯐꯔꯝꯃꯗꯤ ꯉꯁꯤꯒꯤ ꯁꯃꯥꯖꯁꯤꯗ ꯍꯥꯠꯅ ꯁꯨꯅꯕ ꯇꯥꯍꯩꯗꯕ ꯐꯠꯇꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯏꯕꯁꯦ ꯊꯣꯛꯑꯝꯃꯣꯏꯀꯣ ꯁꯤ ꯍꯥꯏꯗꯨꯅ ꯀꯞꯄꯛꯏ ꯂꯤꯅ ꯑꯉꯥꯎꯕꯤꯁꯤꯗꯤ ꯏꯕꯥꯅꯤꯒꯤ ꯑꯅꯧꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯞꯀꯗꯧ ꯅꯠꯇꯦ ꯅꯣꯛꯀꯗꯧꯅꯤ ꯀꯞꯄꯗꯤ ꯍꯌꯦꯡ ꯏꯆꯥꯗꯣ ꯀꯞꯆꯦꯠꯄꯤ ꯑꯣꯟꯈꯤꯅꯤꯀꯣ ꯂꯤꯅ ꯑꯗꯨꯅꯅꯦ ꯀꯞꯀꯅꯣꯕ ꯍꯌꯦꯡꯗꯤ ꯉꯟꯇꯥ ꯍꯧꯒꯠꯇꯣꯏꯅꯤꯀꯣ ꯑꯩꯈꯣꯏ ꯖꯦꯀꯣꯕꯁꯦ ꯀꯔꯅꯦꯝ ꯇꯥꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯑꯃꯁꯨ ꯂꯩꯔꯕꯅꯤ ꯑꯅꯤꯗꯨ ꯑꯃꯨꯛ ꯄꯨꯟꯅ ꯅꯣꯛꯑꯒ ꯇꯨꯝꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯦ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯃꯌꯥꯝ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯊꯕꯛ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯕꯥꯠꯔꯨꯝꯗ ꯆꯪꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯔꯨꯔꯒ ꯗꯨꯛ ꯊꯥꯡꯃꯩ ꯊꯥꯕꯁꯨ ꯂꯣꯏꯔꯗꯨꯅ ꯀꯤꯆꯟꯗ ꯀꯣꯐꯤ ꯂꯣꯜꯂꯦ ꯑꯕꯦꯝꯒ ꯄꯨꯁꯄꯥꯒꯁꯨ ꯏꯔꯨꯖ ꯂꯣꯏꯔꯒ ꯀꯤꯆꯟꯗ ꯆꯪꯉꯛꯑꯦ ꯑꯕꯦꯝꯅ ꯃꯧ ꯑꯅꯧꯕꯤ ꯌꯥꯍꯧ ꯉꯜꯂꯤꯀꯣ ꯊꯣꯏꯕꯤꯅ ꯑꯌꯥ ꯅꯣꯏꯗꯤ ꯀꯩꯗꯧꯕꯩ ꯀꯤꯆꯟ ꯆꯪꯉꯛꯏꯕ ꯁꯤꯁꯦ ꯑꯩꯒꯤ ꯀꯥ ꯑꯣꯏꯔꯕꯅꯤ ꯄꯨꯁꯄꯥꯅ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯄꯨꯟꯅ ꯇꯧꯃꯤꯟꯅꯗꯧꯅꯤ ꯄꯨꯟꯅ ꯊꯣꯡꯃꯤꯟꯅꯁꯤ ꯑꯕꯦꯝꯅ ꯑꯩꯈꯣꯏ ꯍꯦꯔꯣꯅꯒ ꯆꯩꯔꯛꯀꯅꯤ ꯆꯨꯝꯅꯒ ꯆꯩꯔꯣꯏ ꯏꯕꯦꯝꯃ ꯈꯣꯏꯔꯒꯅ ꯍꯦꯛꯇ ꯆꯩꯔꯛꯇꯣꯏꯁꯦ ꯑꯍꯨꯝꯗꯨ ꯀꯤꯆꯟꯗ ꯅꯣꯛꯇꯅ ꯀꯣꯐꯤꯒ ꯂꯣꯟꯕ ꯂꯣꯏꯔꯦ ꯃꯥꯒꯤ ꯃꯥꯒꯤ ꯄꯤꯔꯨꯔꯒ ꯆꯥꯛ ꯑꯃꯨꯛ ꯄꯨꯟꯅ ꯊꯣꯡꯃꯤꯟꯅꯔꯤ ꯁꯅꯥꯒ ꯒꯣꯝꯇꯤꯒꯅ ꯃꯧ ꯑꯍꯨꯝꯅ ꯅꯨꯡꯁꯤꯅꯕꯗꯨ ꯎꯕꯗ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯔꯤ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯅꯤ ꯖꯦꯀꯣꯕ ꯅꯪꯗ ꯐꯨꯗ꯭ꯔꯗꯤ ꯇꯣꯛꯑꯔꯣꯏ ꯖꯦꯛ ꯂꯥꯛꯑꯣ ꯇꯥꯟꯅꯕꯤꯔꯛꯑꯣ ꯃꯤꯁꯇꯔ ꯖꯦꯀꯣꯕ ꯖꯦꯀꯣꯕꯇꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯆꯥ ꯑꯉꯥꯎꯕꯗꯨ ꯇꯥꯟꯅꯔꯛꯏ ꯋꯤꯟꯇꯔꯒꯤ ꯏꯪꯈ꯭ꯔꯕ ꯃꯇꯝꯅꯤ ꯁꯟꯗ꯭ꯌꯥ ꯆꯪꯉꯛꯑꯐꯥꯎ ꯅꯥꯎꯔꯤ ꯀꯥꯞꯄ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯇꯦꯅ ꯇꯥꯟꯅꯔꯤꯕꯅꯤ ꯆꯍꯤ 9 ꯁꯨꯔꯛꯄꯒꯤ ꯌꯥꯝꯅ ꯀꯦꯡꯕ ꯃꯌꯥꯁꯨ ꯇꯦꯛꯄ ꯃꯇꯝꯅꯤ ꯂꯩꯀꯥꯏ ꯁꯤꯟꯊꯨꯡꯅ ꯆꯦꯜꯂꯤ ꯖꯦꯛꯁꯨ ꯃꯄꯥꯁꯨ ꯇꯥꯟꯅꯔꯤ ꯄꯥꯕꯣ ꯉꯥꯏꯍꯥꯛ ꯔꯦꯁ ꯇꯧꯁꯦ ꯋꯥꯗ꯭ꯔꯣ ꯖꯦꯀꯣꯕꯁꯨ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯉꯥꯏꯍꯥꯛ ꯂꯦꯞꯄꯒ ꯂꯩ ꯋꯥꯔꯗꯨꯅ ꯎ ꯃꯈꯣꯡꯗ ꯐꯝꯃꯤ ꯖꯦꯛ ꯍꯥꯍꯥꯌꯣ ꯑꯁꯤꯕꯨ ꯋꯥꯔꯜ ꯆꯦꯝꯄꯤꯌꯟ ꯐꯥꯏꯇꯔꯅꯤ ꯀꯥꯏ ꯐꯝꯍꯧꯔꯣ ꯑꯩꯗꯤꯅꯦ ꯀꯣꯛ ꯁꯥꯟꯅꯧꯒꯦ ꯑꯗꯨ ꯍꯥꯏꯔꯝꯃꯒ ꯑꯃꯨꯛ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯦ ꯃꯆꯥꯒꯤ ꯁꯛ ꯀꯦꯡꯕ ꯋꯥꯍꯩꯗꯨꯗ ꯑꯃꯨꯛ ꯇꯥꯟꯅꯔꯛꯏ ꯍꯟꯗꯛꯇꯤ ꯌꯨꯝꯗ ꯑꯣꯏꯅ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯊꯥꯏꯅ ꯐꯥꯗꯔ ꯑꯍꯨꯝꯅ ꯄꯤꯛꯂꯤꯉꯩꯒꯤ ꯔꯨꯝ ꯑꯍꯥꯡꯕ ꯐꯣꯇꯣ ꯆꯥꯎꯅ ꯊꯦꯠꯄ ꯀꯥꯗꯨꯗ ꯆꯪꯁꯤꯜꯂꯒ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯖꯦꯀꯣꯕ ꯊꯣꯡꯁꯦ ꯍꯥꯡꯉꯨ ꯍꯥꯏꯕꯅꯦ ꯖꯦꯛꯅ ꯐꯥꯏꯇꯔ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯀꯟꯗꯥꯏꯅꯦ ꯉꯝꯃꯗꯤ ꯌꯣꯠꯀꯤ ꯊꯣꯡꯁꯦ ꯊꯨꯒꯥꯏꯕꯅꯦ ꯈꯨꯠꯂꯥꯏ ꯌꯥꯎꯗꯕꯤꯗ ꯖꯦꯀꯣꯕꯁꯨ ꯁꯥꯎꯔꯤꯅꯤ ꯍꯥꯏꯗꯨꯅ ꯐꯅꯌꯥꯝ ꯀꯥꯎꯏ ꯑꯗꯨꯕꯨ ꯌꯣꯠꯀꯤ ꯆꯥꯎꯔꯕ ꯊꯣꯡꯗꯨ ꯀꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦ ꯁꯥꯎꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯦ ꯁꯣ ꯑꯆꯧꯕ ꯑꯃ ꯄꯣꯔꯛꯑꯒ ꯊꯣꯡꯗꯨ ꯃꯄꯥꯟꯗꯒꯤ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯁꯅꯥꯅ ꯌꯥꯏꯃ ꯑꯉꯥꯡꯒ ꯆꯞ ꯃꯥꯟꯅꯩꯀꯣ ꯅꯪꯕꯣ ꯖꯦꯀꯣꯕ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯀꯅꯥꯝꯇ ꯍꯪꯕ ꯌꯥꯔꯣꯏ ꯆꯥꯛꯁꯨ ꯄꯤꯖꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯕꯦꯝꯅ ꯏꯪꯈ꯭ꯔꯕꯁꯤꯗ ꯐꯨꯔꯤꯠꯁꯨ ꯇꯤ ꯁꯥꯔꯠꯇꯨꯒ ꯍꯥꯄꯦꯟꯗꯨꯒ ꯑꯉꯥꯡꯁꯦ ꯅꯥꯔꯅꯤ ꯍꯥꯏꯕꯅꯤ ꯖꯦꯀꯣꯕ ꯇꯥꯅꯤꯡꯗꯦꯀꯣ ꯅꯥꯒꯦ ꯅꯥꯁꯅꯨ ꯑꯗꯨꯅꯕꯨ ꯋꯥꯏ ꯁꯪꯉꯤ ꯐꯃꯨꯡꯗꯒꯤꯅꯦ ꯍꯦꯟꯇꯣꯛꯇ꯭ꯔꯗꯤ ꯐꯔꯕꯅꯤ ꯖꯦꯀꯣꯕ ꯁꯣꯗꯨ ꯄꯥꯏꯔꯒ ꯃꯥꯏꯀꯥꯗ ꯆꯪꯈ꯭ꯔꯦ ꯄꯨꯡꯗꯤ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯏ ꯃꯌꯥꯝꯗꯨ ꯆꯥꯛ ꯆꯥꯅꯔꯦ ꯑꯗꯨꯕꯨ ꯖꯦꯛ ꯌꯥꯎꯗꯕꯒꯤ ꯄꯨꯛꯇꯨ ꯊꯟꯅ ꯆꯥꯅꯗ꯭ꯔꯦ ꯖꯦꯀꯣꯕꯀꯤ ꯃꯁꯤꯡ ꯈꯪꯕꯅꯤꯅ ꯀꯅꯥꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯕ ꯉꯝꯅꯗ꯭ꯔꯦ ꯑꯕꯦꯝꯗꯤ ꯆꯥꯛꯇꯨ ꯑꯃꯨꯛ ꯑꯅꯤꯔꯛ ꯍꯨꯛꯑꯒ ꯇꯣꯛꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯔꯦ ꯑꯕꯦꯝꯅ ꯌꯥꯝꯕꯣ
ꯑꯉꯥꯡꯗꯨ ꯏꯪꯕꯅ ꯂꯣꯏꯔꯝꯃꯅꯤ ꯍꯥꯏꯕꯅꯤ꯫ ꯖꯦꯀꯣꯕ, ꯇꯥꯅꯤꯡꯗꯦꯀꯣ, ꯇꯨꯝꯗꯨꯕ ꯑꯗꯨꯝ ꯇꯨꯝꯃꯨ, ꯏꯪꯒꯦ ꯏꯪꯖꯁꯅꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯑꯍꯤꯡꯗꯨ ꯀꯅꯥꯁꯨ ꯇꯨꯝꯕ ꯌꯥꯅꯗ꯭ꯔꯦ꯫ ꯑꯕꯦꯝꯗꯤ ꯀꯞꯄꯒ ꯑꯍꯤꯡꯗꯨ ꯅꯣꯡꯉꯥꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯖꯦꯀꯣꯕꯅ ꯊꯣꯔꯛꯄꯗ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯖꯦꯛ ꯂꯩꯕ ꯀꯥꯗꯨꯗ ꯆꯪꯈꯤꯕ ꯎꯕꯗ ꯃꯌꯥꯝꯗꯨꯁꯨ ꯏꯟꯅꯔꯛꯏ꯫ ꯄꯥꯈꯠꯅꯕꯗ ꯂꯣꯏꯔꯦ꯫ ꯏꯪꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯍꯥꯄꯦꯟꯗꯨꯒ ꯇꯤ ꯁꯥꯔꯠ ꯑꯃꯒ ꯀꯝꯗꯧꯔꯝꯅꯤ ꯈꯟꯕꯗ꯫ ꯑꯕꯦꯝꯗꯤ ꯕ꯭ꯂꯥꯡꯀꯦꯠ ꯑꯃ ꯄꯥꯏꯔꯒ ꯔꯦꯗꯤꯗ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯊꯣꯏꯕꯤꯅ ꯋꯥꯇꯔ ꯕꯦꯒꯇꯨ ꯄꯥꯏꯔꯤ꯫ ꯄꯨꯁꯄꯥꯅ ꯔꯨꯝ ꯍꯤꯇꯔꯗꯨ ꯔꯦꯗꯤꯗ ꯂꯩꯔꯤ꯫ ꯊꯣꯡꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯒꯣꯝꯇꯤ, ꯇꯣꯝ, ꯁꯅꯥ, ꯂꯤ, ꯖꯦꯀꯣꯕ, ꯏꯔꯤꯛ, ꯊꯣꯏꯕꯤ, ꯄꯨꯁꯄꯥ ꯑꯃꯗꯤ ꯑꯕꯦꯝꯅ ꯀꯟꯅ ꯀꯟꯅ ꯀꯧꯔꯤ꯫ ꯖꯦꯛꯅ, ꯀꯩꯅꯣ ꯅꯣꯏ ꯃꯌꯥꯝꯅ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ? ꯁꯤꯗꯧꯔꯦ ꯍꯨꯃꯥꯡ ꯁꯧꯕꯗ꯫ ꯏꯁꯤꯡ ꯑꯏꯪꯕ ꯈꯤꯇ ꯊꯛꯀꯦ꯫ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯂꯦꯞꯇꯉꯩ ꯊꯥꯕꯜ ꯆꯣꯡꯉꯩꯅꯤ ꯈꯪꯉꯕꯣ? ꯃꯇꯥꯡ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯄꯥꯝꯅ ꯇꯥꯟꯅꯔꯛꯏꯕ ꯁꯛꯅꯥꯏꯔꯤꯕꯤ ꯑꯏꯕꯤ ꯑꯔꯣꯖꯥ ꯊꯣꯛꯆꯣꯝꯒꯤ ꯇ꯭ꯔꯤꯄ꯭ꯂꯦꯠ ꯕ꯭ꯔꯗꯔꯁ ꯚꯣꯂꯨꯝ 1 ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯇꯦꯟꯕ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯋꯥꯔꯤ ꯑꯁꯤꯒꯤ ꯚꯣꯂꯨꯝ 2 ꯇꯥꯕ ꯐꯪꯕꯤꯔꯒꯅꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯋꯥꯔꯤꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯄꯥꯝꯕꯤꯔꯒꯗꯤ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗꯒꯤ ꯊꯣꯔꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯔꯕ ꯀꯃꯦꯟ ꯑꯃꯈꯛ ꯁꯣꯏꯗꯅ ꯊꯝꯕꯤꯔꯝꯃꯨ꯫ ꯊꯦꯡꯛ ꯌꯨ ꯑꯣꯜ꯫